Hanggul the rally Chatkhre. Handakta nauna Parliament pass tawkiba Waqf Amendment Bill 2024 asi condemn tawi haina Hanggul apunba amadi ngakhapat apunbagi miyamna rally Chatkhre. Hasyako Club, Naida Club amadi Jamatul Ulama Hanggul ngakhapat na sinba rally aduda maruoina maulubi sing ahalaman sing amadi nupi angangna mass rally aduda sarukya ki. Rally asida tongan-tongan ba placard paidna bill asibu yaningde athubada bill asi handokadabani lebak asida kanglub ki achouba lan barton tawganu haiba wafam kaya su fongdokhi.